ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯩꯁꯦꯝꯕꯤ ꯍꯤꯗꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯤꯟꯗꯨꯗ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯃꯤꯟꯅꯔꯤ꯫ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯦꯅ "ꯏꯇꯥ, ꯇꯥ ꯂꯝꯉꯥꯟꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ, ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥꯗꯤ꯫ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯕ ꯇꯥ ꯂꯝꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯇꯥ ꯀꯣꯔꯧꯗꯣ ꯀꯣꯛ ꯈꯪꯅꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯈꯟꯖꯕꯅꯦ." "ꯍꯩꯃꯥ, ꯇꯥ ꯀꯣꯔꯧꯅ ꯑꯩꯕꯨ ꯈꯟꯖꯩ ꯍꯥꯏꯕ? ꯑꯗꯨꯕꯨ ꯀꯣꯛ ꯍꯥꯏꯔꯛꯀꯦꯗꯤ ꯍꯥꯏꯗꯦꯕ꯫ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯅ ꯌꯥꯗꯧ ꯂꯩꯔꯁꯤꯗ ꯃꯤ ꯑꯣꯏꯔꯣꯏ ꯃꯗꯨꯃ." "ꯑꯁ ꯏꯇꯥ ꯅꯪꯁꯤꯃꯕ, ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯍꯥꯏꯗꯦ ꯑꯣꯏꯕ." "ꯑꯁꯦꯡꯕꯅꯤ ꯏꯇꯥ, ꯂꯤꯁꯤꯜꯂꯛꯄꯩꯔ ꯀꯩꯅꯣ ꯅꯨꯄꯥ ꯑꯝꯇꯅ ꯇꯥꯟꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯅ ꯄꯪꯇꯥꯟꯗ ꯇꯥꯟꯅꯔꯤꯕ ꯃꯇꯝꯗꯣ ꯆꯥꯛꯏꯗꯀꯣ꯫ ꯍꯧꯖꯤꯛꯅꯅꯦ ꯎꯗꯒꯩ ꯍꯟꯕ ꯍꯅꯨꯕ ꯉꯥꯛꯇꯅꯤ ꯇꯥꯟꯅꯔꯤꯁꯦ." ꯂꯩꯁꯦꯒꯤ ꯋꯥꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯦꯒꯤ ꯃꯃꯥ ꯄꯦꯃꯗꯨ ꯇꯨꯝꯃꯨꯕꯗꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ "ꯍꯥꯏ, ꯈꯤꯇ ꯆꯥꯒꯦ, ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯤꯠ ꯁꯤꯡꯅꯕ." ꯂꯩꯁꯦꯅ "ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯨꯀꯣ, ꯑꯍꯤꯡ ꯂꯝꯖꯦꯜ ꯑꯃꯨꯛ ꯆꯦꯟꯅꯤ." "ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ, ꯃꯁꯤꯃ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯆꯦꯜꯂꯒ ꯅꯪꯅ ꯋꯥꯕꯤꯕ꯭ꯔꯥ? ꯑꯍꯤꯡꯗꯗꯤ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯅꯤꯡ ꯊꯣꯛꯎꯁꯦꯟ ꯇꯧꯔꯛꯀꯅꯤꯅꯦ꯫ ꯍꯣꯔꯦꯟꯒ ꯍꯧꯗꯣꯔꯛꯑꯣ, ꯌꯦꯡꯉꯣꯕ ꯑꯩꯅ." ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯁꯅꯥ ꯅꯣꯛꯂꯛꯂꯦ꯫ ꯂꯩꯁꯦꯒ ꯄꯦꯃꯒꯁꯤ ꯎꯅꯕꯗ ꯑꯗꯨꯝ ꯈꯠꯅꯩ꯫ ꯎꯅꯗ꯭ꯔꯁꯨ ꯍꯪꯅꯩ, ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯅꯤ꯫ ꯌꯥꯏꯁꯅꯥꯅ "ꯌꯥꯔꯦꯁꯦ ꯏꯇꯥ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯗꯣꯝꯆꯥ, ꯌꯥꯝꯅꯗꯤ ꯆꯥꯁꯤꯜꯂꯨꯅꯨꯀꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯇꯥꯅ ꯍꯥꯏꯒꯨꯝꯃꯗꯅ ꯃꯅꯤꯡꯗ ꯆꯦꯟꯅꯤꯀꯣ." "ꯏꯁ, ꯅꯣꯏ ꯃꯁꯦꯟ ꯃꯤꯆꯪꯒ ꯆꯪꯅꯔꯤꯕ? ꯑꯗꯣ ꯌꯥꯏꯁꯅꯥ, ꯅꯪꯕꯨ ꯅꯇꯥꯁꯦ ꯈꯔ ꯍꯥꯏꯌꯨ. ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ. ꯅꯨꯄꯥ ꯈꯪꯅꯕ꯭ꯔꯁꯨ ꯈꯪꯅꯗꯦ. ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯃꯥꯅꯅꯦ ꯍꯅꯨꯔꯦꯒ, ꯃꯨꯔꯪ ꯂꯪꯉꯦꯒ, ꯀꯤꯟꯃꯨꯛꯇꯪ ꯋꯥꯡꯉꯦꯒ, ꯃꯌꯥ ꯆꯧꯋꯦꯒ. ꯑꯁ, ꯃꯌꯨꯝꯒ ꯄꯥꯟꯕ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯦꯝꯃ." "ꯏꯗꯣꯝꯆꯥꯁꯤꯗꯤꯕ ꯌꯥꯝꯅ ꯂꯤꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ. ꯑꯩꯈꯣꯏ ꯆꯍꯤ 15 ꯁꯨꯕꯗ ꯉꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯍꯣ, ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯗꯤꯅꯦ ꯅꯨꯄꯤ ꯐꯪꯉꯣꯏꯗꯕ ꯉꯥꯛꯇ. ꯃꯣꯏꯗꯤ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛꯇꯤꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯗꯕꯤ ꯑꯗꯨꯝ ꯂꯩꯖꯔꯒꯦ." "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏꯗꯅ. ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯐꯕ ꯁꯦꯜ ꯊꯨꯝꯒ ꯋꯥꯠꯇꯕ ꯏꯃꯨꯡꯅꯤ. ꯉꯔꯥꯡ ꯀꯩꯊꯦꯜ ꯆꯠꯄꯗ ꯏꯆꯦ ꯄꯥꯁꯣꯠꯇꯣ ꯊꯦꯡꯅꯩꯌꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯂꯩꯕꯗꯣ, ꯁꯦꯟꯗꯣꯏꯒ ꯆꯥꯕꯗꯣ, ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖ ꯃꯥꯜꯂꯦ. ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤꯅ ꯍꯣꯏ ꯌꯥꯏꯌꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯏꯆꯦꯗ." "ꯃꯗꯨꯒꯤ ꯃꯇꯤꯟ ꯐꯥꯎꯕ ꯈꯥꯏ ꯌꯣꯠꯄꯗꯨꯗ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯒꯦ? Yare. Masak saktaduga firol amadagi sunghene hende. Aina ubada selsu phana pai hai likmandana tukuchabam yawi. Ita kanano imabu pasuki masa haisibo. As khangdre ho bengul do firol amadagi homdaba lupa amagi mi khatnaba yam lik ama leibado khangdrona. Haima ta bengul do as aidiba idomsa sima adudi yam haloi mandroi domsa. Haima ahan natinya firol do ahan manjabagi wane likpabu kaidoge aduna hayeng wai nungaina leidoiba panganu isa sidi afaba mi manghanba phateko. Ho ima ge lohongo adudi de sorokpadine ayum pandabi leisabi aribi mingthol phangaga leizarage ai. Ida lao imagi banakta leidine ai khuidau sum saurani. Asi haiduna mata ani do hainau sarambadage hagatuna thongalamda thoki. Taurisi yengune masibu ama hayade mayung panba khangdo mandri sanu pise. Asumna ani do thoibigi singzu potpham tamna lai yauraduna ani do sanglei yaisnana. Ita kei sase haino khangde nang thopuloro yare se saurano singzu ga keli sanaga sarase. Ibo singzu ga keli sanaga da khar khapiro. Thoibi su singzu ga keli sanaga do pirei.
Yaisnana totuna anida saminari tanjaduda Bengoldo sendoi khomuba halai. Charibadugi manakta sangsilli ure. Leisega Yaisnaga so Leise machindu phaidokuna laikre. Haima, Leise, singju charamiro. Leise isau langna. Chari sibu chari rai. Ta Bengonbu mito yadraba ahal oirabanina. As Leise nang sima saugan gibajinma. Yarbo kharaga hapalakige. Yaisna yaradro noibo. Leise mapukningda khali. Is Kuliksiga nupi mamang dagap kasu tawzariba haidunine. Hauzik leheladi wanthakini. Aduga masinadi haide Leisena kumdabaduda Yaisnana. Yarani ta Bengol. Aikhoidi yam chare. Ta Bengol so singju chadoira. Ngasidi singju khangcha chaningakpani. Ine singju do aigisu khara pibiro. Bengol lupa amagiro. As ini sima manga gira kaino hekta pisinbiro aibu yam likkodona. Nang nanong phadok leibada amagida leibada haibanida. Thoibigi wadada Leisega Yaisnaga machin khumjinduna noi. Asumna chaba loiraduna sen piramge tawbada Bengolna. Leise yare ai pirage. Kaino aibu mitop tawna. Yarni ta Bengol ai adum pijarage. Asi haiduna seldu piramduna anidu sakhi. Bengol so Leisena chatkibadu yengduna leihore. Thoibisu singjodu Bengolda pirei. Ine yare isarug. Ngasaina supirakte ai sel pamure ai chaleine. Asi haiduna singjodu chadabe hathu hathu chakre. Hai thorai macha. Ngasaina haibasu haide. Likmandana tukotjabam yawi. As pamukhreda aibo. Masigi Bengol haise pharoidori mase. Asumna matamna haukhibana namidangi matam so isilaktuna lamngan basu thabak chalubadu halaktuna hamungda hiptuna leire tanjaduda mama sanglaktuna memsana ibunga imana sak loi sana batawrase hoima keinjang thonge henjang bade imana ngasai kaithel masadagi nga ama leirudana thongjille as chakpu khamlang hinglam khale charosima hoi charasi ado imawa ama haige Isagi aningbada imani yepadi nati. Kay wano ima. Aibadi haide sung koy thokunu lay. Chaklama kansida. Ima koy thoktabi hairagi. Ima di nang nakangnariba nupi masado pamdi. Irang yam na tawi. Ngasay so awang lay kagi Bengol haiduga mayaki gatana lehawi. Ima di nupi na dumay tawbado pamzade. Nupi haisidi jinglem gadabani. Lawngan ba mamagi waduda kariso pa kumpirakte wat haidoktuno oina. Ima, chaksa rosiba. Aisa amlamiba. Hoi ima thiramage. Ado ima na pamdaba thabak tawge di khalakanu ko. Lao chak thiramage. Asi hairamduna memsa masagi kadagi thoki. Lamngan basu mama na hairamdiba wasida khitang di nungaitaba phawe. Adubu mana Yaisnabudi yamna nungsijai. Chahi taruk surakle mabani nungsinaraklibasisu basisu. Adumna wakhal khalingai mama na sak thiba loire na kaurakpaduda Masu chakum tamna chakre. Matam su haukibana ahingi matam usilakle. Be masu tumlambadagi khong hamnalaktuna mikap tholei. As uksiyadreni. Ungsu thenglamani ne aibu maningda khong hamba sangkhigadani tawrisibo. Isana pina di haijabani hainau metpado. Chasinbanina irombado morok sai. Yam chasinganona. Aina ne anam kandana akan sadana loi chasin lore banini is yadre ni tawrisibo isanu bida amukta chalusena hodok lurageda natrabadi ai chitpa soiraroi asumna pema leisegi kada laktuna tumliba masanu pibo hodoi leise su taraduna kaidorogi ma tumubu yadra ahingsida lai sarisibo maningdang ahakta ngayula o ima khong hamning bana yadre Khangzin bangamdre. Ngamare. Tumning mana sirakanjida. Ngasai ni yam chasangano haibadana yadraga. Jo, na tumda bharjo. Ibema ima chittori minangbo la oda. Swaida phaijin ba swairoi ko ngangdana sumle. Dilabani ye tumunga khangwaiba. Chalo yare. Kaino khangdeba kanabu kino. Asumna mama masado maningda khong hambalai. Memsa amang sang duda hathu hathu sangki. Hek sangki baga ahoba nuksit ama kamthare.
Leise khangpre he khangi. Eh! Awang sanga loi putna pukhiba tare. Kari no ima. Mire kai mi ta tabam te yawra maroye. Kari khong no. Hai langa kanu komta khong ga habam khangde kari no. Nasinda tumi nang hakta layu. Ngai hak leraga pe masu khong hamba loiraduna tholakduna mama masadu punna changminarakle. Hai ha. Isi sa sini ek taida. Ngai hak ti kayang waru re. Tani ba. Hayeng su khrem sa salu. Hai tumi layu. Nangi kad changa kok tum su salu. Ahing ni ko yam lang kanu. Asi haiduna pe mama gi kada hakang wa chanduna tumba changkre. Mama gi matawduda leise saungni yengduna lehore. Is managa sumbaga saraga tumbaga changki. Mina nungaina tumba hawdo piraga. Hayengadi so hawaloiba. Asi haiduna masu magi kada changlaktuna tumthakre. Ahingi matam su loiraduna ayuki matam su oirakle. Yaisna su ayuki tawgadaba thabak loisinduna chakto thidokle. Loiraduna hingonda mamagi manakta lai. Ima chak loire saringe sathohrase. Kusumna hoi charasi. Hinjang singse horen kaithelda khara yonthoknaba heklambani. Yendem ga se onthokna phajakre. Nang su khara pairo changasi chak toklaga ne ima mapun semdoklaga horen yonaba. Mama masadu su hingondagi changminarakle. Yaisna su mamaga mabani khakta leijabani. Mana angang oiringi matamda mapade adumak lekhidre. Chak tu saba loiraduna yaisna su thabak loisilaga phisa kholda kaduna phisa bahawi. Tanjaruda angang ama chelaktuna. Yaisna talangan bana nang bom ta thoklo hayawe. Khonang makhongda ngai hawbani ai chali yaisna. Asi hairamduna angang do thongalomda kanna chenkre. Yaisna su angang duna lamngan bana ngai hawi hairambaduda harau thongli. Ure masu lamngan bana mabu ngai ribado. Masu lamngan bagi manakta changsili aduga. Ta lamngan ba numidang wairam oina phajana la uyadro. Aise thangna bukhulda thabuk suba ngasidagi satoine. Adugi hairamgena tawbane. Adumaina chani hairadi hana haibirakpadi yadabro. Ngasi khakta ta chawbana hairakpane. Selsu yam phangani haibaduda tanjasi manghaningdra. Ado nang phajana leiramuko. Ai halaga ibani shu lohongdaba tawrasi. Ado phajana chatluko. Mafamdada leiraga masak phajabi mayamda uraga aibu amkawi khinuko. Aibu thajadabro. Aina pakhalidi nangbu thanamaga chani khanbadane. Ai leitringai atopagi oiramgadra khanbada pakhalibane. Yes. Aina bu talangan ba thadoktuna chatpa ngamgadra. Ado ta koruga ita leisega khangnanaba amta sinse ita na siyarabani. Hoi. Ai tawda hairamagi. Aduga hayeng ningdil mabani unahalo. Ado isu thenge chinaba tawragiko. Nangsu sango. Phajana leiramuko. Yaisna nungaitana yengduna. Leiramge. Nangsu asoyngam yawdana halauko. Aina nangbu halakpa wana nga heuri haibasimade kawbenuko. Lamngan baso yaisna bu thengjin biramduna masu nungaitana chakre. Yaisna su mayumda nungaitana changlakle. Lamngan bana hairambado leiseda angang ama thaduna hayalure. Somdana pema kaithel chaluba halakpada bengdul ge hek thengnare. Idomcha kaise pirubano. Haima bengul aise kaithel da nga zadaba kuirena nga leirubani. Nangdi kaise lurino. Idomcha ai sendoi khara khomjilubani. Ado leishidi lehogdro. Lehawe phi sahawe. Aiga he kaithel chatminaramadi thengnajadauba. Ado idomcha leishega aiga luhongnaba tawrise manadi yaningdaba male. Aina kawbase phajana sukum ekhumde. Angang oitana tawjarini. Mana yadrasu aina yarisidi. Nangumba aphaba nupa ama iya oiba phangjaba haibase. Aikhoigidi laibok phabani. Bengal pe magi waduda momon nokchei aduga. Idomsa na pangtha hek thagatpire. Adudi idomsa. Athubida luhongnaba tawrasi. Aisu angang maksu natrabanina adu kaigumba ahal laman tharaga mana yade hairadi idomsa idi. Haima apang sidia.
ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯐꯥꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯀꯔꯤꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯄꯅꯣ ꯑꯩꯅ ꯌꯥꯔꯤ ꯀꯣꯛ ꯐꯥꯔꯒ ꯂꯧ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯊꯨꯕꯤꯗ ꯑꯩ ꯐꯥꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯐꯥꯔꯣ ꯑꯗꯨꯗꯤꯅꯦ ꯏꯗꯣꯝꯆꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯣꯏꯅꯕꯗꯤ ꯌꯥꯗꯦꯀꯣ ꯃꯥꯅ ꯑꯐꯕ ꯅꯨꯄꯥꯗ ꯂꯩꯖꯍꯧꯔꯗꯤ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯕꯦꯡꯒꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯕꯦꯃꯅꯒ ꯐꯥꯔꯒ ꯂꯧꯔꯣ ꯍꯥꯏꯔꯝꯕꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯃꯥꯅ ꯌꯥꯔꯤꯁꯤꯕꯨ ꯀꯩꯁꯨ ꯕꯦꯔꯥ ꯂꯩꯇꯦꯗ ꯑꯗꯣ ꯅꯨꯄꯤ ꯐꯥꯕ ꯍꯥꯏꯁꯤꯗꯕꯨ ꯁꯦꯜ ꯇꯤꯡꯉꯤꯗꯣ ꯑꯣ ꯑꯩꯒꯤ ꯏꯇꯥꯎ ꯑꯍꯥꯎꯕ ꯆꯥꯖꯅꯤꯡꯕ ꯈꯔ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯄꯤꯖꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ ꯑꯩꯅ ꯂꯩꯁꯤ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕ ꯍꯣꯏꯁꯨ ꯃꯣꯏꯅ ꯊꯕꯛ ꯁꯨꯒꯗꯕ ꯈꯨꯜꯗꯨ ꯌꯧꯔꯗꯨꯅ ꯊꯕꯛ ꯁꯨꯒꯗꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯆꯥꯎꯕꯅ ꯍꯣꯇꯥ ꯏꯅꯥꯈꯨꯟꯕ ꯇꯥꯗꯕ ꯂꯩꯇꯕ꯭ꯔꯣ ꯃꯄꯥꯟꯗ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯌꯨꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯦꯛ ꯎꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯍꯩꯃ ꯆꯥꯎꯕ ꯅꯣꯏ ꯂꯥꯛꯑꯦꯗꯅ ꯃꯣꯏꯁꯤꯔ ꯅꯪꯅ ꯃꯤ ꯈꯔ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯇꯥꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯦ ꯏꯅꯥꯎꯅꯨꯄꯥ ꯉꯥꯛꯇꯅꯦ ꯏꯆꯥꯁꯤꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ ꯇꯥꯗ ꯃꯥꯅ ꯂꯝꯉꯥꯟꯕ ꯀꯧꯏ ꯃꯥꯅ ꯊꯧꯕ ꯑꯗꯨꯒ ꯃꯥꯅ ꯖꯤꯇꯦꯟ ꯀꯧꯏ ꯑꯩꯈꯣꯏ ꯃꯔꯤ ꯍꯦꯛ ꯂꯥꯛꯆꯔꯕꯅꯦ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯂꯩꯅꯕ ꯀꯥꯒꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯅꯦ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯣ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯁꯤ ꯊꯕꯛꯇꯤ ꯑꯗꯣ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ಚಾಸಿ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ ꯆꯪꯉꯣ ꯆꯪꯉꯣ ꯄꯣꯊꯥꯎꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯅꯥꯈꯨꯟꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯣꯏꯁꯨ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ ꯂꯝꯉꯥꯟꯕꯅ ꯇꯥꯆꯥꯎꯕ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯥꯜꯂꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯅꯦ ꯐꯠꯇ꯭ꯔꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯂꯩꯇꯝ ꯃꯥꯅꯕꯨ ꯍꯥꯏꯕ ꯈꯔ ꯏꯜꯂꯕꯗꯤ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯕ ꯂꯩꯇꯝ ꯊꯧꯕꯅ ꯑꯃꯨꯛ ꯑꯗꯣ ꯇꯥꯗ ꯃꯣꯏꯒꯤ ꯌꯨꯝ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯤꯁꯤꯗ ꯑꯃꯨꯛ ꯁꯥꯒꯠꯇꯣꯏꯁꯤꯕꯨ ꯃꯆꯥ ꯌꯥꯝ ꯌꯥꯝꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯏꯇꯩꯃꯒ ꯃꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ ꯌꯨꯝꯁꯤ ꯆꯥꯎꯅ ꯁꯥꯔꯤꯕꯁꯤꯗꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯖꯤꯇꯦꯟꯅ ꯃꯆꯥ ꯅꯨꯄꯤꯗ ꯑꯣꯏꯅ ꯑꯩ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ ꯊꯧꯕꯅ ꯌꯥꯔꯛꯑꯅꯤ ꯁꯛꯇ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯄꯛꯇꯧꯕ ꯆꯥꯎꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯐꯖꯕ ꯉꯥꯛꯇꯅꯤ ꯃꯤꯅ ꯇꯥꯔꯒꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯣ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯄꯣꯊꯥꯅꯔꯤ ꯅꯨꯃꯤꯠꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯅꯥꯈꯨꯟꯕꯁꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯆꯥꯎꯕ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯆꯥꯎꯕ ꯍꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯏꯅꯥꯈꯨꯟꯕꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ ꯇꯣꯝꯕꯤꯁꯨ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯝ ꯇꯣꯝꯕꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯎꯕ ꯏꯆꯥꯁꯤꯡꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯆꯥꯎꯀꯣ 이때이만은 와는 통보고 캐다부이 하루디는 이때마 ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯕ ꯆꯪꯂꯛꯏ ꯂꯝꯉꯥꯟꯕ ꯇꯨꯝꯊꯒꯦ ꯇꯧꯔꯛꯄꯗ ꯌꯥꯏꯁꯅꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯁꯨ ꯃꯃꯣꯟ ꯅꯣꯛꯏ ꯋꯥꯈꯜꯁꯨ ꯀꯌꯥ ꯀꯌꯥ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯌꯧꯔꯛꯇꯨꯅ ꯃꯣꯏꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯏ ꯇꯟꯖꯥꯗꯨꯗ ꯂꯝꯉꯥꯟꯕ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯨꯔꯦ ꯅꯨꯄꯤꯗꯨ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯌꯥꯝꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯂꯝꯉꯥꯟꯕꯅ ꯁꯣꯛꯄ꯭ꯔꯣ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯒꯅꯨꯀꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯣꯟꯅ ꯆꯨꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯂꯛꯏ ꯉꯥꯡꯂꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯨꯟꯅ ꯂꯝꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯎꯕ ꯍꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯂꯝꯉꯥꯟꯕ ꯃꯈꯨꯠꯇ ꯇꯤꯡꯊꯣꯔꯛꯏ ꯁꯅꯥꯁꯨ ꯂꯝꯉꯥꯟꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ 이비마 선아 속으로 잡아 ꯁꯣꯛꯇꯤꯌꯦ ꯀꯀꯥ ꯌꯥꯔꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯝꯉꯥꯟꯕꯗ ꯌꯦꯡꯂꯝꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯆꯥꯎꯕꯅ ꯂꯝꯉꯥꯟꯕ ꯅꯪꯗꯤ ꯁꯣꯛꯇꯕ꯭ꯔꯥ ꯁꯣꯛꯇꯤꯌꯦꯗ ꯆꯥꯎꯕ ꯊꯧꯕꯅ ꯌꯣꯡꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯩꯌꯦ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯆꯥꯎꯕꯅ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯥꯔꯕꯗꯤ ꯍꯥꯠꯆꯔꯅꯤ ꯃꯥꯏꯅ ꯂꯥꯎ ꯂꯥꯎ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯁꯣꯝꯗ ꯁꯅꯥ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯏꯀꯥꯏꯅ ꯂꯩꯔꯤ ꯃꯃꯣꯟꯁꯨ ꯅꯣꯛꯂꯤ ꯀꯩ ꯈꯨꯐꯖꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯃꯥꯗꯧꯅ ꯐꯖꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯤ ꯐꯥꯎꯗꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯁꯦꯜꯗꯤ ꯄꯥꯏꯗꯕ ꯃꯥꯜꯂꯤꯁꯦ ꯌꯥꯔꯦꯗ
ꯑꯩꯒꯤ ꯂꯟꯊꯨꯝ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯂꯝꯉꯥꯟꯕ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯦ ꯁꯅꯥꯁꯨ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯒ ꯁꯅꯥꯒ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯏ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯁꯅꯥ ꯂꯝꯉꯥꯟꯕꯗ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯕꯁꯨ ꯎꯔꯦ ꯖꯤꯇꯦꯟꯒ ꯌꯦꯡꯅꯩ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯂꯥꯡꯗꯨꯝꯗꯒꯤꯅꯦ ꯅꯪ ꯀꯀꯥ ꯆꯥꯎꯕꯒ ꯐꯝꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯂꯝꯉꯥꯟꯕ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯑꯃꯅ ꯖꯤꯇꯦꯟ ꯑꯃꯅ ꯊꯧꯕ ꯀꯧꯕꯅꯤ ꯂꯝꯉꯥꯟꯕ ꯍꯥꯏꯕ ꯃꯣꯏꯗꯤ ꯄꯥꯈꯪ ꯉꯥꯛꯇꯔꯣ ꯏꯃꯥ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯉꯤꯗꯨꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯆꯨꯝꯅ ꯍꯪꯕꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯗ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯏꯃꯥ ꯈꯪꯉꯤꯀꯣ ꯉꯍꯥꯟ ꯃꯈꯩ ꯊꯕꯛ ꯌꯥꯎꯗꯕ ꯅꯪꯅ ꯉꯁꯤ ꯊꯣꯛꯂꯛꯏꯕꯁꯦ ꯂꯝꯉꯥꯟꯕꯗ ꯑꯣꯏꯔꯗꯤ ꯏꯃꯥꯗꯤ ꯌꯥꯏꯀꯣ ꯆꯥꯛ ꯊꯤꯕꯤꯔꯛꯑꯒꯦ ꯆꯥꯔꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯆꯥꯛ ꯊꯤꯕ ꯍꯧꯒꯠꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯁꯤꯗ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯗꯨꯅ ꯇꯣꯝꯕꯤꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯦꯁꯨ ꯀꯟꯅ ꯀꯦꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥꯁꯨ ꯂꯥꯛꯂꯦ ꯏꯇꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯣꯏꯗꯧꯔꯦ ꯏꯇꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯇꯥꯟꯖꯥꯗꯨꯗ ꯄꯦꯃꯁꯨ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯣ ꯅꯌꯥ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯏꯃꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯩꯃꯥ ꯕꯦꯡꯒꯨꯜꯂꯣ ꯀꯔꯝ ꯀꯥꯟꯗꯩ ꯈꯪꯅꯔꯤꯕ ꯅꯪꯗꯤ ꯐꯩ ꯀꯩꯅꯣ ꯏꯃꯥꯅ ꯌꯥꯏ ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎ ꯌꯥꯔꯣꯏ ꯑꯣꯏꯕ ꯏꯃꯥ ꯅꯪ ꯕꯦꯡꯒꯣꯜꯗꯣ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ ꯏꯃꯥꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯄꯦꯃꯁꯨ ꯂꯥꯍꯧꯏ ꯍꯥꯏ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯄꯗ ꯎꯔꯦ ꯀꯣꯔꯧꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯩꯁꯦ ꯆꯠꯂꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯏꯁꯥꯁꯦ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯂꯥꯛꯑꯣꯕ ꯑꯁꯨꯝꯅ ꯂꯩꯁꯦꯒ ꯌꯥꯏꯁꯅꯥꯒꯁꯨ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯀꯣꯔꯧꯁꯨ ꯂꯩꯁꯦ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯇꯧꯗꯨꯗ ꯌꯥꯏꯁꯅꯥꯅ ꯇꯥ ꯀꯣꯔꯧ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦꯀꯣ ꯏꯇꯥ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯁꯅꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯒ ꯀꯣꯔꯧꯒꯗꯣ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯀꯣꯔꯧꯁꯨ ꯂꯩꯁꯦꯁꯨ ꯑꯃꯨꯛ ꯂꯣꯟꯅ ꯌꯦꯡꯅꯩ ꯀꯣꯔꯧꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯂꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯔꯛꯄ ꯍꯧꯒꯠꯂꯛꯏ ꯑꯗꯨꯅ ꯇꯥ ꯀꯣꯔꯧ ꯋꯥꯁꯨ ꯍꯥꯏꯗꯦ ꯑꯩ ꯆꯪꯉꯣ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯁꯥꯎꯅꯕ ꯅꯪ ꯁꯤꯗꯤꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯥꯟꯅꯕꯨ ꯌꯥꯔꯕꯣ ꯌꯥꯔꯦ ꯇꯥ ꯀꯣꯔꯧ ꯑꯗꯣ ꯑꯩꯒ ꯀꯣꯏꯅꯔꯗꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯂꯦꯞꯀꯦ ꯅꯪꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯤ ꯈꯛꯇ ꯈꯪꯅꯗ ꯉꯥꯏꯔꯤ ꯊꯨꯃꯟꯗ꯭ꯔꯣ ꯇꯥ ꯀꯣꯔꯧ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯥ ꯈꯔ ꯂꯩꯔꯒ ꯍꯥꯏꯕ ꯇꯥ ꯀꯣꯔꯧ ꯑꯩꯁꯨ ꯏꯃꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣꯗ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯔꯥꯎ ꯆꯪꯃꯤꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯌꯥꯏꯁꯅꯥ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯊꯋꯥꯏꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯟꯖꯥꯗꯨꯗ ꯀꯨꯁꯨꯝꯁꯨ ꯆꯪꯂꯛꯏ ꯃꯆꯥꯅ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯏꯆꯥꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯊꯣꯡꯉꯒꯦ ꯏꯃꯥ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯔꯦ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ ꯅꯪꯅ ꯐꯤ ꯁꯥꯅꯕ ꯂꯪꯆꯥꯛ ꯆꯥꯛꯄꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯁꯣꯝꯗꯅ ꯆꯥꯎꯕ ꯍꯣꯏꯁꯨ ꯃꯄꯥꯟꯗ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤ ꯊꯧꯕꯅ ꯇꯥ ꯆꯥꯎꯕ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗꯗꯤ ꯆꯠꯇꯣꯏꯅꯣ ꯍꯩꯃꯥ ꯅꯪꯕꯨ ꯉꯔꯥꯡꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯌꯨꯝꯗ ꯍꯟꯅꯤꯡꯉꯛꯑꯕꯣ ꯍꯟꯅꯤꯡꯗꯦꯗ ꯁꯨꯝ ꯍꯪꯕꯅꯦ ꯊꯥ 5ꯃꯨꯛꯇꯤ ꯆꯪꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯊꯦꯡꯊꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯏ ꯀꯀꯥ ꯏꯃꯥꯅ ꯆꯥꯛ ꯊꯥꯡꯗꯣꯛꯍꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯑꯗꯣ ꯁꯅꯥ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯕ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯣ ꯊꯪꯅꯕ ꯈꯨꯟꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯌꯦ ꯀꯀꯥ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯌꯦ ꯑꯣ ꯐꯔꯦ ꯑꯉꯥꯡꯁꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯁꯅꯥ ꯂꯝꯉꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯆꯥꯎꯕꯅ ꯂꯝꯉꯥꯟꯕ ꯑꯩꯈꯣꯏ ꯆꯪꯉꯝꯃꯒꯦ ꯏꯕꯦꯝꯃ ꯁꯅꯥꯅ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯅꯣꯏ ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ ꯑꯍꯣꯏ ꯇꯥ ꯆꯥꯎꯕ ꯆꯪꯕꯤꯔꯝꯃꯣ ꯆꯥꯎꯕ ꯍꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯊꯧꯕ ꯂꯝꯉꯥꯟꯕꯗ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯝꯃꯤ ꯂꯝꯉꯥꯟꯕ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯣꯏꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤ ꯃꯤꯡ ꯁꯅꯥ ꯀꯧꯋꯦ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯡꯅ ꯂꯝꯉꯥꯟꯕ ꯀꯧꯋꯦ ꯑꯩꯉꯣꯟꯗꯩꯗꯤ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯦ
ꯑꯗꯨꯅ ꯇꯥ ꯂꯝꯉꯥꯟꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯁꯣꯏꯕꯅꯦ ꯑꯩꯅ ꯃꯤꯠ ꯊꯛꯄꯗꯒꯤꯅꯦ ꯋꯥꯔꯧꯕꯤꯅꯣ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯦ ꯋꯥꯔꯧꯗꯦꯗ ꯑꯩꯅꯁꯨ ꯁꯣꯏꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥ ꯂꯝꯉꯥꯟꯕꯅ ꯋꯥꯔꯧꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯂꯥꯎ ꯆꯥꯛ ꯆꯥꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯝꯉꯥꯟꯕꯁꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯁꯅꯥꯁꯨ ꯂꯝꯉꯥꯟꯕꯕꯨ ꯐꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯃꯇꯧꯗ ꯇꯣꯝꯕꯤꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯍꯩ ꯇꯨꯝꯈꯤꯕ ꯇꯥꯔꯤ ꯃꯤ ꯌꯥꯎꯔꯤꯀꯣ ꯃꯥꯏꯗꯣ ꯈꯤꯊꯥꯔꯛꯑꯅꯨ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯁꯅꯥꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯌꯦꯡꯂꯝꯕꯗꯨ ꯇꯣꯛꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯝꯉꯥꯟꯕꯁꯨ ꯁꯅꯥꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯝꯉꯥꯟꯕꯒ ꯁꯅꯥꯒꯁꯨ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯛꯂꯝꯃꯤ ꯂꯝꯉꯥꯟꯕ ꯌꯥꯏꯁꯅꯥꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯁꯅꯥꯇꯕꯨ ꯎꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯐꯣꯡꯗꯣꯛꯅꯔꯝꯗꯦ ꯂꯣꯟꯅ ꯉꯥꯎꯅꯔꯝꯃꯤ ꯑꯉꯛꯄꯅꯤꯀꯣ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯤꯁꯛ ꯑꯃꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ ꯏꯁꯤꯡꯒꯤ ꯃꯆꯨꯒꯨꯝꯕꯅꯤ ꯍꯥꯏꯁꯤꯔꯥ ꯅꯨꯃꯤꯠꯂꯩꯒꯨꯝꯕꯅꯤ ꯍꯥꯏꯁꯤꯔꯥ ꯀꯔꯤꯅꯤ ꯍꯥꯏꯔꯨꯁꯤꯒꯦ ꯌꯥꯏꯁꯅꯥꯅ ꯀꯔꯝ ꯇꯧꯍꯧꯕ ꯂꯝꯉꯥꯟꯕ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯣ ꯂꯩꯁꯦ ꯌꯥꯏꯁꯅꯥ ꯑꯩꯈꯣꯏꯗ ꯉꯥ ꯊꯤꯟꯕ ꯂꯥꯛꯏ ꯃꯇꯥꯅ ꯇꯔꯦꯡ ꯅꯥꯏꯗꯨꯅ ꯃꯪꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯏꯇꯥ ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯋꯥꯈꯟꯗ ꯃꯪꯂꯤꯕꯅꯣ ꯑꯩꯃ ꯏꯇꯥ ꯆꯪꯉꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯂꯩꯁꯦꯁꯨ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯨ ꯄꯤꯔꯛꯇꯨꯅ ꯏꯁꯦ ꯏꯇꯥ ꯑꯩꯈꯣꯏ ꯃꯥ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯏ ꯍꯥꯏꯗꯅ ꯊꯤꯜꯂꯛꯑꯝꯃꯦ ꯅꯪꯒꯤ ꯁꯔꯨꯛ ꯊꯤꯜꯂꯛꯏꯅꯤ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ ꯌꯥꯝꯅ ꯌꯥꯝꯃꯤ ꯁꯤꯗꯤ ꯏꯇꯥ ꯅꯥꯄꯤ ꯆꯥꯕꯤꯗꯨꯅ ꯊꯣꯡꯉꯣ ꯑꯗꯨꯒ ꯔꯧ ꯃꯆꯥꯗꯨꯒ ꯉꯥ ꯃꯆꯥ ꯈꯔꯗꯨꯒꯅꯅꯦ ꯌꯥꯏꯊꯣꯛꯏꯗ ꯑꯗꯣ ꯏꯇꯥ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯏꯗꯣꯝꯆꯥꯒꯤꯁꯨ ꯍꯤꯟꯖꯥꯡ ꯑꯊꯣꯡꯕ ꯄꯨꯈ꯭ꯔꯣ ꯆꯥꯅꯕ ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦ ꯏꯇꯥ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ ꯉꯥ ꯌꯥꯏꯅꯕ ꯌꯥꯝ ꯂꯩꯍꯧꯋꯦ ꯏꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯔꯣই ꯑꯗꯣ ꯀꯅꯥꯒꯤ ꯋꯥꯈꯟꯗꯅꯣꯕ ꯅꯪꯅ ꯃꯪꯉꯤꯗꯨꯕꯨ ꯂꯝꯉꯥꯟꯕꯒꯤ ꯃꯥꯜꯂꯤꯗ ꯍꯣꯏ ꯏꯇꯥ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯅꯣꯡꯃꯇꯁꯨ ꯄꯥꯎ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯃꯥꯕꯨ ꯑꯩ ꯀꯧꯔꯝꯃꯠꯇ꯭ꯔꯅꯦ ꯏꯇꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ ꯂꯝꯉꯥꯟꯕꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯔꯣꯏ ꯌꯥꯏꯁꯅꯥꯁꯨ ꯃꯇꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯦ ꯂꯩꯁꯦ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯦꯡꯒꯨꯜꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯁ ꯁꯛꯇꯥꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯑꯩꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯂꯤ ꯕꯦꯡꯒꯨꯜ ꯂꯩꯁꯦ ꯎꯕꯗ ꯍꯩꯃ ꯂꯩꯁꯦ ꯀꯥꯏ ꯆꯠꯂꯨꯏ ꯅꯪꯕꯣ ꯑꯁ ꯌꯥꯏꯁꯅꯥ ꯑꯩꯈꯣꯏꯗ ꯆꯠꯂꯨꯕꯅꯦ ꯇꯥ ꯕꯦꯡꯒꯨꯜ ꯑꯗꯨ ꯅꯪꯕꯨ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯗꯅ ꯑꯦ ꯑꯩꯒꯗꯤ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦ ꯑꯩ ꯆꯠꯂꯦ ꯇꯥ ꯕꯦꯡꯒꯨꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦ ꯕꯦꯡꯒꯨꯜꯅ ꯋꯥ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯕꯦꯡꯒꯨꯜꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩ ꯂꯩꯁꯦ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯊꯨꯅ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯍꯜꯂꯛꯅꯤ ꯈꯪꯗꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯅꯦꯕ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯔꯦꯕ ꯇꯧꯔꯤꯁꯤ ꯊꯣꯡꯒꯥꯟꯗꯒꯤ ꯃꯆꯥꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯨꯔꯦ ꯍꯥꯏ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯑꯩꯕꯨ ꯉꯥ ꯃꯌꯥꯝꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯂꯩꯁꯦꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯆꯥꯁꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯗꯨ ꯈꯟꯗꯣꯛꯂꯤ ꯑꯗꯨꯒ ꯌꯥꯏꯅꯕ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯏꯅꯥꯛ ꯈꯨꯟꯕꯒ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯃꯥ ꯅꯆꯥ ꯅꯨꯄꯤꯁꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯂꯨꯍꯣꯡꯕ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯉꯥꯛꯇꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯈꯤꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪꯅ ꯈꯔ ꯍꯪꯗꯣꯔꯛꯑꯣ ꯃꯃꯥ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ ꯅꯪ ꯇꯨꯝꯍꯧꯕꯗꯨꯗ ꯏꯃꯥꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯤꯕꯤꯔꯛꯑꯒꯦ ꯑꯗꯣ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯗꯤ ꯐꯒꯗꯕ ꯃꯃꯥ ꯅꯆꯥ ꯅꯨꯄꯤꯁꯤ ꯃꯇꯣꯝꯇꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯨꯀꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯧꯗꯧꯔꯕꯅꯤ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯣꯏ ꯅꯄꯥꯅ ꯆꯥꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦꯗ ꯆꯪꯉꯣ ꯆꯪꯉꯣ ꯁꯅꯥ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯑꯍꯩ ꯄꯥꯕ ꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ ꯏꯆꯥꯁꯤ ꯉꯔꯥꯡꯇꯅꯤꯀꯣ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯈꯤꯕꯗꯣ ꯃꯇꯝꯁꯤ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ ꯀꯨꯁꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯤꯁꯥꯈꯣꯜꯗ ꯐꯤ ꯁꯥꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯏꯃꯥꯅꯅꯦ ꯊꯕꯥ ꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯏꯟꯖꯥꯡ ꯈꯔ ꯌꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯏꯃꯥ ꯍꯜꯂꯛꯑꯒ ꯆꯥꯔꯁꯤꯀꯣ ꯑꯍꯣꯏ ꯏꯃꯥ ꯆꯠꯂꯨꯔꯣ ꯀꯨꯁꯨꯝꯁꯨ ꯊꯣꯡꯒꯥꯟ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯦ ꯐꯤ ꯐꯧꯔꯤꯉꯩ
anoi chelak tuna hairei cheleise haima anoi kedorage ta korona hore namidang waram lampak ta tholok ta bayar haubune ai cheleise asi haiduna anoi chong dana chenkre leise su korona unasi haibaduda haraujarami nokphet tawna imungda changkre sanana talangan ba hayeng dagidi nang chakrani ko thabak loirabanina chatpa tabane sum leyo hairo ado ai su noida pabaga laki ko noilamda ai su yengba pubiyo phajaba mafam lei haibado pubi gelo ado ibani khangna basa no ima pabana khangade yagadaba mante ibani di thakyam khine is ngaha na imana ayaba pire pabasu aina haidi yani ye adogidi kaisu khalluno adu talangan ba aibudi thamoisen nungsibra natraga matam lenbagi koiriro nangine bu hairade thawai fawu thadopada akiba leit nangna aigide pumnamakne sana ainangbu thamoisen nungsi punsigi su nungsigane aisu talangan babu thamoisekna nungsiye asi haiduna anido momo nokminai somdana haina khibagi matung ina leise loisinduna yaisnaga puna thokminarakle korau sungai duna leirami leise su sangsinduna koraugi manakta phamthare yaisna su khitang lapthoklaga phamkhre ngasidi yam phajai is ngahan khedi phajadrabo aisa as natiba ngasina bokena phajai hab ado itaw nga hala ambado yaisnaga una hobra talangan badi maga una da bayam kuire hainai tana de la amaga karim hairam didi kaige talangan badu mako ka sakra ba satla amaga chakhibani adui soiram ni da hayeng yum da halani haibani aiso lambi da thingna bani adui so itana wana ngai jari se haipe una biramadi yaidana moi wari se yari se ado ibani karam kanda chensain mai bengul haiduna ga pharak tabaga noi maga su yam yani hai man ko logradi aidi kaithel da dum tabai wani ne as aina bu nang thadokpa ngamgadraba mathang tha pangkhalakpadane chelase adoidi yaredana thadoi haibudi khangida adoi so pakhachariba nangnaga thongba chagadaba kuidre koisa ani duna harauna wari sanari tanjaruda bengul changsilatuna leshe kai nang torisha ibani si lohong dorobane kai gin nang atopa nupa gunarise ado ta bengul gi oredaba manglane kai gi oredoriba no imaga wari sanaba loina loirabane ina oibungo nupi se aiga lohonggadoroba magi wakhal thadokpana nangi afaba oini ta bengol nanta ana khaireisina khaidorage nupi masana bu yarabo kare nangi du mistiro nongadudi asi haiduna korau bu ille korau sauna sangsinge tawi leisena makhut phaduna khami yaisna suma tawduda sangsilei leise tapna hairei ta bengol oiredabada aigi wakhal sagatuna arimbada matam manghanbigana ai ta korau bu nungsi ai ma yauduna hingba ngamoi imana khangdaduna ta bengol da hairambadu damakdadi ngakpiyo ai buna sanmakne khanbiyo si hairamduna korau gi makhut chingduna chatkre yaisna su inakre mataudu sauna yengduna bengul machinda sode asuk usitaba ai bengol nei aina nang lawdani toy asi haiduna sauna bengul mayum tamna chatkre matamna haukhibana ayuki matam su oirakle chawba hoisu mayum chatnaba loishalli loiraduna makhoi mapanda tholaktuna kauri chawbana ho tada aitema sana ina khunba tholaktuna haima noi loishinba loirabro hai mama launi nangbo angang singsi chakkadorine tombiga sanaga su tholaktuna lepi sana nungaitana lamnganbada yengi lamnganba su adumangai ibunga noi su marak aikhoida la uko asumna makhoi su wari kaya sanaramduna mayumda halakle ayuktagi lakpaduna numidang wairamduda thonglere lamnganba su mayumda changlatuna mama bu kawi ima ai hale memza masana kawbudu tabada tholaktuna haima isa hale edana ngaikho ima mai okhige ta hoide asi haiduna machabu mai okthoklangi ibunga iru hana lu thoklo aduga potharo ima sak thongbiragi isa saklama mani hoima ai iru zaraga ngam lerukhige adu thonga sarasi hoi lao imungda changasi asumna mama masado imung tamna changkre somdana bengol ga pemaga wari sanari phare adudi ai horen mabune kainoma haizilaga thohalage aduga nang ngamnaba pharo hoidomsa ai soilarigi phare horen soiranu idomsa satlage ko
Bengulsu hoi haiduna lehore. Haraubana masado yadre. Leise, ngasaidagi moina sanariba waridu, dukan chatlubagi halakbagi lambida, lumduna loina tahore. Saubana yadreba. Sauna para mayumdana tabi satkre. Namidangi matamni pema, masana sak thong libada ubada. Ibema, nang penu khoidagi ne laphoi amukta lawso. Ima ngasai purakpa kaure. Kaino ima, namidang sida. Haima, lapa sunate thongal ani chala leirasibo. Chalo, ima sakto yengbiramge. Leise khumdabi mamada mamito paina yengduna para thokre. Pema mongmon nokse. Amuksu nungaitaba phawi. Bengal hoisu ngasaidagi lumduna leire. Napi ama mamaidu haipet phina khumduna tholakpadu ubada. Hey, mi yengo. Shuenbe yadeko. Maaga lakminaba singdusu tanja yengduna lei. Napiduna moigi manak yausilakpaduda. Chensinduna napidu phai. Machindu mensinduna yamna wana phaduna yum amada pusilakle. Asumna thonglon sinduna thamkre. Kullana. Kai, aikoi sel piro. Hoiba, noisima se. Asi haiduna lupa chama yankrai pire. Tombi nauna. Kaino Bengal nangbo. Lupa marafu pini haidane. Sidi sudriye. Aduna noi hum yenaro. Awarpada. Ai heng hapake. Chalo. Asi hairamduna masu imungda sangkhiduna thongdu thingjinkre. Kullana. Si hana yenerasi. Chasila aikoi. Makhoisu seldu puduna harau chatkre. Bengal su kaada sanglaktuna. Mamai khumjinduna phamlibi nupiduda haire. Nang aibu saunuko. Nang bu nungsiba hemanbana. Ai nangasi thabak se pangthokpane. Mana wa phana hairasu karisu khumdabaduda sangsinduna nupidugi mamaidu tapna hangdoi khangpre khangi. Hoiba! Kaino dorshide. Nupi onare. Isi kamala. Kaino dorshibo. Kaino nangna soibu phara lobiba. Aise leisabine. Aidi yare haisin. Kaino isin haidubo. Aidi leise phage tobada. Isiga onare. Ai lale ise. Isi na pamba selo kayano nanau pijage. Ise mi khangdaraktingai chapikro ise. Aidi yare haisini. Ai selgi awat pamata leite. Nangna ai loba ngamdraba. Nangi yumdo. Ai na hayek mai thaba ngamdraba. Ai kabala nate haisini ai. Ise yumdadi mai thabigano ai ise bu lawjarage ise. Bengal na makhong sangna tingthokduna o khongna kapi matawduda kamla sangsilaktuna. As yare se. Ai su leksabine. Ai bu yam thibadawna. Ibani laibakta tamlamduna chelabani. Ise ai ise gi saktu kijaye. Zathokpiyo ise. Kamala su sauna laikre. Leise isai saktuna laphoi puduna changlakpadu ubada pema ingangakna yengi. Se nangi laphoido isakla mi charse. Pema kai su khumlakte wakhanda khali. Kainu ne. Phaba nang hongdra sala torisibo. Ai di phagar boy khaluraga. Asumna wakhan khanduna leiringai leisena chak charasi kaurakpada pema ikhang khangi. Masu sakhumda changkhre nongan badade Bengal nupi chele haina wa lauri. Pemadi saubana yadre leisena. Kaidoragi ma isau sauridubo. Hai kashu tawde langanuko. Asi haiduna pema sauna imungtamna changkhre. Leise noktuna lehore. Ningsinga I ngarangi thodokto. Leise asum lakwana thongal amada changlakuna ko. Ise kamla. Ho ise. Haima nang lairo. Kai lerege nang lakpabo. Ise horen se namidang ikhoidamda lakpiba yagadro. Ise da yam ngawjaba nupa ama leye. Aduna amukta unaseye. Ado horen amukta lakpiyuko. Haima as hoi laki. Ado nang bung hana kok hairapa yadrami. Haige taraga tan sungsa sanadraba. Ado ise horen soidi soinuko ise lage. Hoi ai soidana laage. Asumna leisena haijankhibadagi tawkhibani. Ningsingduna nokphet tawi. Lamnganba laklabasu yaisnada nongmata unasi hairakhidre. Namit manganigi matungni. Sumangda kana kaubadu tabada memsa tholakduna. Kana hangbibano. Ina khunbana. Yumsibu lamnganba khoigi natabra. Ai moina thabak suramba yumbudune. Chumna koithoropane. Aima kakhatpiro. Sida phambiyo. Ibema phamo sida. Isa nupiro mana. Hoi mani isi. Oh aine ibungo kokthorake. Hoi ibungo nangbu tabro mi laiye amta tholo. Namngan basu tholaktuna. Kaidoragi ma. Aima. Kaka idamsa yam thajadi. Isa nupina chalu sena laini.
ꯅꯣꯏꯒꯤ ꯂꯝꯗꯣ ꯌꯦꯡꯅꯤꯡꯉꯦꯅ ꯂꯝꯉꯥꯟꯕ ꯁꯅꯥꯗ ꯌꯦꯡꯉꯛꯏ ꯁꯅꯥꯁꯨ ꯌꯦꯡꯉꯛꯏ ꯃꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯔ ꯄꯨꯕꯤꯌꯨꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯒꯦ ꯍꯜꯂꯛꯑꯒ ꯆꯥꯅꯕ ꯑꯗꯣ ꯅꯪ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯍꯥꯟꯅ ꯂꯩꯔꯨꯆꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯩꯔꯛꯑꯦ ꯏꯆꯦ ꯏꯕꯥꯅꯤ ꯍꯦꯛꯇ ꯊꯣꯡꯉꯁꯤ ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛ ꯀꯣꯏꯖꯔꯨꯔꯅꯤ ꯁꯅꯥ ꯉꯥꯏꯍꯥꯛ ꯀꯣꯏꯔꯣ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯂꯝꯉꯥꯟꯕ ꯆꯠꯂꯣ ꯆꯠꯂꯣ ꯂꯝꯉꯥꯟꯕꯒ ꯁꯅꯥꯒꯁꯨ ꯑꯁꯨꯝ ꯂꯥꯛꯏ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯦ ꯎꯔꯦ ꯊꯝꯕꯥꯜ ꯀꯌꯥꯅ ꯅꯤꯡꯊꯤꯖꯅ ꯁꯥꯠꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯁꯅꯥꯅ ꯀꯩ ꯈꯨꯐꯖꯅ ꯇꯥ ꯂꯝꯉꯥꯟꯕ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯕ ꯐꯖꯕꯅꯦ ꯑꯗꯣ ꯊꯝꯕꯥꯜꯗꯩ ꯅꯪꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯤꯀꯣ ꯍꯥꯏꯖꯤꯟꯅꯅꯨ ꯅꯣꯡꯃꯇꯁꯨ ꯂꯥꯛꯄꯤꯗꯅ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯦ ꯃꯇꯥꯡ ꯆꯥꯗꯕꯩꯅꯦ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯌꯥꯏꯁꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯅꯤꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯥ ꯂꯝꯉꯥꯟꯕ ꯑꯁꯨꯛ ꯀꯩꯕꯁꯦ ꯅꯣꯡꯃꯇ ꯎꯅꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯗꯦ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯔꯁꯨ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯕꯛ ꯆꯤꯟꯕꯩꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯃꯥꯅ ꯀꯅꯥꯅꯣ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯍꯣꯡꯗꯦ ꯁꯅꯥ ꯆꯠꯂꯁꯦ ꯉꯥꯏꯈꯣ ꯅꯪ ꯀꯅꯥꯅꯣ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯕ ꯆꯍꯤ 3 ꯁꯨꯔꯕꯅꯦ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯇꯥꯒ ꯄꯥꯟꯈ꯭ꯔꯕꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯔꯣꯏ ꯇꯥ ꯂꯝꯉꯥꯟꯕꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯔꯦ ꯀꯩꯕ ꯅꯪꯒꯤꯗꯣ ꯍꯣ ꯑꯩꯒ ꯅꯨꯡꯁꯤꯅꯖꯔꯦ ꯍꯥꯏꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ ꯅꯪ ꯂꯣꯏꯔꯣ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯏꯁꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯖꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯑꯅꯨ ꯑꯩ ꯇꯥ ꯂꯝꯉꯥꯟꯕꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯇꯥ ꯂꯝꯉꯥꯟꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯗꯅ ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯑꯅꯨ ꯇꯥ ꯂꯝꯉꯥꯟꯕ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯁꯤꯃ ꯄꯥꯝꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯗꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ ꯇꯥ ꯂꯝꯉꯥꯟꯕ ꯑꯗꯣ ꯅꯪꯒ ꯈꯪꯅꯕ ꯍꯥꯜꯂꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯑꯩꯅ ꯍꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯅꯪꯅ ꯁꯨꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯅꯃꯥꯏ ꯄꯥꯟꯕ ꯅꯨꯄꯤ ꯃꯥꯟꯗꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯕꯁꯤꯗ ꯁꯨꯝ ꯍꯥꯏꯔꯤꯗꯣ ꯁꯅꯥꯒꯤ ꯀꯔꯦꯝꯅꯕ ꯃꯇꯧꯗ ꯌꯥꯏꯁꯅ ꯇꯞꯊꯕ ꯉꯝꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯃꯈꯖꯥꯏꯗꯨ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯅꯪꯒꯨꯝ ꯅꯨꯄꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯦ ꯅꯪꯒꯨꯝꯕꯤ ꯂꯥꯏꯔꯕꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ ꯃꯤꯔꯣ ꯃꯥꯁꯦ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯦ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯅꯪꯒ ꯈꯪꯅꯕ ꯍꯥꯜꯂꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯗꯤ ꯃꯥ ꯈꯛꯇꯅꯦ ꯌꯥꯏꯁꯅ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯤꯠꯅ ꯋꯥꯔꯧꯅ ꯂꯝꯉꯥꯟꯕꯗ ꯌꯦꯡꯉꯤ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯉꯛꯄꯅꯤꯀꯣ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕ ꯐꯔꯦ ꯑꯩꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯇꯥ ꯂꯝꯉꯥꯟꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯔꯒ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯣ ꯌꯥꯏꯁꯅ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯦ ꯏꯕꯥꯅꯤ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯪꯂꯥꯅꯤ ꯈꯟꯗꯣꯛ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥ ꯎꯁꯤꯠꯇꯅ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯝꯃꯤ ꯀꯞꯆꯕ ꯅꯠꯇ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯅ ꯊꯥꯕ ꯍꯦꯟꯃꯟꯕꯅ ꯅꯨꯡꯉꯣꯜꯂꯕꯁꯨ ꯅꯪꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯂꯔꯣꯏ ꯅꯪꯕꯨꯗꯤ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯖꯒꯦ ꯅꯪꯅ ꯄꯥꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯕꯗ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯝꯉꯥꯟꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯂꯩꯀꯥꯏꯗꯨ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯌꯥꯏꯁꯅꯥꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯕꯁꯨ ꯀꯌꯥꯅꯤ ꯐꯠꯇꯅ ꯍꯥꯏꯅꯕꯤꯕꯁꯨ ꯀꯌꯥꯅꯤ ꯂꯩꯁꯦ ꯃꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯇꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯀꯅꯥꯒꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯥꯕꯗꯣ ꯄꯥꯝꯃꯨꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅꯕ ꯍꯣꯠꯅꯁꯤ ꯏꯇꯥ ꯑꯩ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯑꯩ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯏꯇꯥ ꯑꯩ ꯈꯥꯡꯐꯝ ꯈꯪꯗꯦ ꯏꯇꯥ ꯂꯩꯁꯦꯁꯨ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯀꯞꯂꯝꯃꯤ ꯌꯥꯏꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯇꯥ ꯂꯝꯉꯥꯟꯕꯅ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯏꯇꯥ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯦ ꯀꯂꯛꯄ ꯈꯝꯍꯟꯕ ꯑꯩꯁꯨ ꯐꯥꯎꯋꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯇꯥ ꯂꯩꯁꯦꯁꯨ ꯃꯇꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯀꯨꯁꯨꯝꯁꯨ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯇꯨꯅ
ꯂꯣꯟ ꯑꯃ ꯄꯤꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯊꯥ ꯑꯁꯤꯗ ꯍꯣꯡꯁꯤ ꯍꯥꯏꯖꯤꯜꯂꯛꯂꯦ ꯃꯦꯝꯆꯥꯗꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯂꯝꯕꯤꯗ ꯂꯩꯁꯦꯒ ꯌꯥꯏꯁꯅꯥꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯎꯁꯤꯠꯇꯅ ꯍꯩꯃꯥ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯂꯩꯁꯦꯅ ꯏꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯣꯏ ꯇꯥ ꯂꯝꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯊꯪꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯍꯣꯡꯗꯧꯔꯤ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯃꯆꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯁꯨ ꯂꯩꯇꯦ ꯅꯣꯏꯅ ꯉꯟꯅ ꯂꯥꯛꯑꯒ ꯈꯔ ꯆꯦꯟꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯧꯏ ꯃꯦꯝꯆꯥ ꯌꯥꯏꯁꯅꯥꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯁꯅꯥ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯦ ꯏꯇꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯥꯄꯜ ꯇꯧꯖꯔꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯄꯜ ꯇꯧꯗꯣꯔꯤꯒꯦ ꯑꯆꯨꯝꯕ ꯃꯤꯒꯤꯁꯨ ꯂꯥꯏ ꯂꯩꯕꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯂꯦꯞꯇꯅ ꯍꯧꯈꯤꯕꯅ ꯂꯝꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ ꯗꯣꯟꯒꯤ ꯃꯈꯣꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯏꯁꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯌꯥꯏꯁꯅꯥ ꯄꯦꯟꯅ ꯀꯞꯆꯔꯦ ꯇꯥ ꯂꯝꯉꯥꯟꯕ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯏꯁꯅꯥ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯍꯩꯊꯔꯛꯂꯦ ꯌꯥꯏꯁꯅꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯇꯞꯅ ꯍꯥꯏꯖꯩ ꯅꯪꯁꯨ ꯃꯥꯅꯁꯨ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯣꯡꯂꯩ ꯃꯥꯅꯁꯨ ꯊꯃꯣꯏ ꯃꯩꯆꯥꯛ ꯀꯣꯛꯂꯣ ꯍꯥꯏꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯍꯜꯂꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯕꯦꯝꯃ ꯊꯣꯛꯂꯣ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ ꯑꯩ ꯏꯁꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯏꯁꯅꯥꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯀꯨꯁꯨꯝꯁꯨ ꯀꯞꯂꯝꯃꯤ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯁꯦꯒ ꯌꯥꯏꯁꯅꯥꯒ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯔꯝꯃꯤ ꯌꯥꯏꯁꯅꯥ ꯂꯪ ꯌꯣꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯌꯦꯡꯉꯛꯄꯅ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯖꯤꯟꯅꯩ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯌꯥꯏꯁꯦꯟꯕ ꯌꯥꯏꯁꯅꯥꯒꯤ ꯁꯛꯇꯝꯗ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯂꯩꯁꯦꯁꯨ ꯑꯣꯟꯊꯣꯔꯛꯏ ꯍꯩꯃꯥ ꯇꯥ ꯌꯥꯏꯁꯦꯟꯕ ꯀꯩꯗꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯩꯁꯦ ꯅꯃꯥꯟꯅꯕꯤꯔꯣ ꯃꯥꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯥꯅꯦ ꯇꯥ ꯌꯥꯏꯁꯦꯟꯕ ꯌꯥꯏꯁꯅꯥ ꯀꯧꯕꯅꯦ ꯀꯩ ꯂꯩꯕꯤꯔꯝꯃꯤꯅꯣ ꯍꯩ ꯂꯩꯕ ꯂꯥꯛꯑꯝꯕ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯦꯅ ꯂꯥꯛꯄꯅꯦ ꯂꯪ ꯂꯩꯔꯝꯃꯤꯔꯣ ꯅꯣꯏꯗꯤ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥ ꯌꯥꯏꯁꯦꯟꯕ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯏꯁꯦꯟꯕ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯍꯧꯔꯦ ꯌꯥꯏꯁꯅꯥ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯂꯝꯃꯤ ꯌꯥꯏꯁꯦꯟꯕ ꯅꯣꯐꯦꯠ ꯇꯧꯁꯤꯜꯂꯦ ꯌꯥꯏꯁꯦꯟꯕ ꯃꯌꯨꯝ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯁꯦ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕꯤ ꯃꯆꯥꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯝꯇ ꯂꯥꯛꯑꯣ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯕꯦꯝꯃ ꯃꯆꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯕꯤꯖꯣꯏꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯥꯏꯁꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯕ ꯀꯩꯊꯦꯜꯗ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯅꯔꯦ ꯀꯩ ꯍꯥꯏꯕ ꯑꯁ ꯑꯩꯅꯗꯤ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯕꯅꯦꯕ ꯑꯃ ꯍꯥꯏꯕ ꯀꯧꯕ ꯆꯟꯅꯕ ꯑꯃꯨꯛꯇ ꯇꯧ ꯃꯣꯏ ꯄꯥꯕꯨꯡꯉꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯔꯣ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯂꯪꯗꯨꯝꯗꯒꯤ ꯌꯥꯏꯁꯅꯥ ꯂꯩꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯥꯕꯨ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯑꯁꯤ ꯈꯛꯇ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯉꯛꯅ ꯂꯩꯍꯧꯔꯦ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯕꯦꯝꯃ ꯑꯃꯗꯤ ꯕꯤꯖꯣꯏ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯆꯨꯝꯃ ꯆꯥꯠꯂꯣ ꯁꯤꯕꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯣꯟꯅꯔꯝꯗꯅ ꯉꯁꯥꯏ ꯂꯩꯁꯦꯅ ꯍꯥꯏꯕꯗꯗꯤ ꯁꯤꯅꯤ ꯍꯥꯏꯗꯨꯗꯤ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯆꯪꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯨꯁꯨꯝ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯆꯥ ꯑꯊꯛ ꯄꯥꯏꯗꯨꯅ ꯐꯤ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯀꯥꯈꯠꯄꯤꯔꯛꯑꯣ ꯕꯦꯝꯃ ꯑꯃꯗꯤ ꯕꯤꯖꯣꯏ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯕꯤꯖꯣꯏꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯩꯁꯦ ꯏꯆꯦ ꯄꯦꯝꯃꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯄꯥꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯏꯆꯦꯗꯤ ꯏꯉꯛ ꯉꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ
ꯏꯆꯦ ꯄꯦꯃꯗ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯁꯨ ꯑꯩ ꯍꯪꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯖꯔꯛꯀꯦ ꯆꯥ ꯊꯛꯈꯤꯁꯤ ꯑꯩ ꯆꯥ ꯁꯦꯝꯍꯟꯖꯔꯛꯀꯦ ꯌꯥꯔꯅꯤꯌꯦ ꯏꯆꯦ ꯀꯣꯟꯅ ꯊꯛꯆꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯦꯝꯃ ꯃꯤ ꯂꯥꯛꯏꯌꯦ ꯆꯥ ꯂꯣꯜꯂꯛꯑꯣ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯌꯥꯏꯁꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯗꯨ ꯄꯤꯔꯝꯃꯤ ꯕꯤꯖꯣꯏꯒ ꯕꯦꯝꯃꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯝꯃꯤ ꯐꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯥꯎꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯃꯥ ꯅꯪꯁꯤꯗꯤ ꯇꯟꯖꯥ ꯆꯥꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯆꯥ ꯑꯁꯥꯕꯗꯨ ꯒꯨꯠ ꯂꯥꯎꯅ ꯊꯛꯆꯤꯜꯂꯤ ꯃꯔꯩꯗꯨ ꯈꯪꯄꯣꯛ ꯄꯣꯛꯏ ꯃꯇꯧꯗꯨꯗ ꯌꯥꯏꯁꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯌꯥꯏꯁꯦꯟꯕ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯅꯤ ꯀꯨꯁꯨꯝ ꯍꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯨꯁꯨ ꯂꯩꯁꯦꯒ ꯄꯦꯝꯃꯒꯅ ꯍꯥꯏꯗꯨꯅ ꯇꯥꯍꯜꯂꯤ ꯌꯥꯏꯁꯅꯥꯁꯨ ꯍꯥꯟꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯩꯁꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯝꯃꯤ ꯌꯥꯏꯁꯅꯥ ꯕꯤꯖꯣꯏꯒ ꯕꯦꯝꯃꯒꯅ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯌꯥꯏꯁꯦꯟꯕꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯝꯉꯥꯟꯕꯅ ꯅꯪ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯩꯅ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯕꯗ ꯅꯣꯏꯅ ꯊꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯤꯌꯦ ꯂꯝꯉꯥꯟꯕ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯁꯅꯥꯗꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯂꯩꯔꯣꯏꯌꯦ ꯅꯆꯥꯗꯨꯁꯨ ꯂꯧꯖꯍꯧ ꯋꯥꯏ ꯆꯤꯜꯂꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯁꯥꯎꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯆꯥꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯃꯦꯝꯆꯥꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯁꯅꯥ ꯈꯥꯝꯕ ꯌꯥꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯁꯅꯥ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯃꯦꯝꯆꯥ ꯃꯁꯨꯕꯨ ꯄꯣꯗꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯕꯦꯝ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯗꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯆꯈ꯭ꯔꯁꯅꯨ ꯏꯃꯥ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯦꯝꯆꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯦ ꯁꯅꯥ ꯈꯨꯜꯁꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯇꯣꯃꯥꯟꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯋꯥ ꯂꯧꯅꯔꯝꯃꯤ ꯂꯝꯉꯥꯟꯕ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯪꯂꯤꯕ ꯏꯀꯥꯏꯕ ꯑꯁꯤ ꯂꯝꯉꯥꯟꯕ ꯈꯪꯐꯝ ꯈꯪꯗꯅ ꯌꯨꯗ ꯂꯥꯏꯆꯨꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯉꯥꯟꯕ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯁꯅꯥ ꯂꯝꯉꯥꯟꯕ ꯎꯕꯗ ꯍꯩꯃꯥ ꯇꯥ ꯂꯝꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯉꯥꯡ ꯑꯃꯈꯛꯇ ꯉꯥꯏꯔꯤꯌꯦ ꯃꯁꯤꯔꯣ ꯇꯥ ꯂꯝꯉꯥꯟꯕꯒꯤ ꯏꯆꯥꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯥꯏꯖ ꯀꯧꯋꯦ ꯌꯥꯏꯁꯦꯟꯕꯅ ꯑꯕꯦꯝ ꯀꯩꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣꯗꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯒꯤ ꯏꯁꯧꯗꯣ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯌꯦꯡꯉꯒꯦ ꯗꯗꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦ ꯂꯝꯉꯥꯟꯕ ꯌꯥꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯌꯥꯏꯁꯅꯥ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ ꯁꯤ ꯂꯥꯏꯖ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯆꯥꯎꯀꯣ ꯑꯗꯨꯗꯤ ꯇꯥ ꯂꯝꯉꯥꯟꯕ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯁꯦꯟꯕꯒ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯉꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯝꯗ꯭ꯔꯕ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯒꯅꯤꯀꯣ ꯅꯪꯗꯤ ꯂꯥꯟꯈꯤꯗꯕꯅ ꯑꯐꯕꯇ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯐꯝꯗ ꯁꯣꯏꯈꯤꯕꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯀꯌꯥ ꯄꯤꯕꯤꯔꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯤ ꯅꯪꯕꯨ ꯃꯇꯝ ꯈꯔꯈꯛ ꯊꯦꯡꯅꯕ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯆꯠꯂꯨꯕꯒꯤ ꯃꯍꯩꯅꯤ ꯋꯥꯔꯛꯈꯤꯅꯤ ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯔꯛꯈꯤꯅꯤ ꯕꯕꯥ ꯆꯠꯂꯁꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ ꯀꯞꯄꯗꯇ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯡꯁꯤꯕ ꯃꯆꯥꯕꯨꯁꯨ ꯎꯕ ꯐꯪꯗ ꯂꯝꯉꯥꯟꯕꯁꯨ ꯌꯨꯗ ꯇꯥꯏꯅꯗꯨꯅꯇ ꯂꯩꯔꯝꯃꯤ ꯌꯥꯏꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯀꯩꯗꯧꯅꯨꯡꯗ ꯑꯍꯦꯟꯕ ꯊꯤꯗꯨꯅ ꯆꯠꯂꯣꯏꯗꯕꯅꯤ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯦꯜꯅ ꯂꯩꯕ ꯉꯝꯃꯣꯏ